ꯈꯪꯗꯦꯅꯦ ꯏꯁꯩꯁꯨ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯨꯀꯤꯡ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯁꯤꯔꯅꯦ ꯁꯤꯜꯂꯨꯞ ꯃꯤꯛꯁ ꯁ꯭ꯄꯥꯏꯁꯦꯁ ꯍꯥꯞꯄꯒꯦ ꯁꯤꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯍꯥꯞꯄꯒꯦꯕꯀꯣ ꯁꯨꯝ ꯍꯥꯎꯅꯕꯒꯤ ꯀꯤꯡ ꯑꯣꯐ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯇꯥꯔꯗꯤ ꯁꯤꯅꯤꯀꯣ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯁꯤ ꯑꯃꯨꯛ ꯀꯥꯎꯍꯧꯅꯤ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯅꯃ ꯇꯦꯁ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕ꯭ꯔꯣ ꯁꯤ ꯆꯥꯕ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯊꯛꯇ ꯏꯁꯩ ꯃꯄꯤ ꯑꯃꯨꯛ ꯁꯛꯂꯛꯈꯤꯒꯦ ꯏꯁꯩ ꯉꯪꯗꯕ ꯀꯨꯏꯔꯦ Hi everyone, ngasidi yam tonganba video makhal ama tawragena sum khallebako ngasi sum decide tawrapane adum khudakta bija I neighbor haitare ko masu she's going to get married very soon November date 4 date 4 da ba aduna mara sum ibani so walking sum chapmine ba yuta aduda chapmine ba kan sida mana Chagempomba chaning ra kan khar ko yawe ba aduda I sum planning am Saning ang budo mo pa sana doon ay sa yung seminar siya nga si some plan daw yung si tangkya second October 2024 ka so minsan na suti wala nga si ka hey suti Thai nga si Thai da chahor siya na ang ito ba sida chagen daw yung do yam hay ba din nate si thong ba siya ko thong mo pa yam detail budo ulan ngasi marui ba machal chingse haidi pap hape ko hama ta hape yadi manam chingsi bo happy ge dum do khara ngasi gi khara yam da bi hape hawai maton ga hangam ga jam phang bore palak ka peas ka aduga kanoga kai thati do ngai ba khara tawe kena friends ju gi ne aduga pakhon hawai jar pai men oi si Mr. Kano si hawai jar ne Mr. hawai jar ga ching yam ba lo je ne ha man dre si thau mong na miss na hore mai thong ani do ai sing asi sam nong ni kano ta dore cooking blog ta dore ko na gi si thok tok do ta ba ma cooking blog mak tin ate sumai na ma chak pi jau da sum ka tok sen tau ba ne myam ye ka soren ma aduga si hoi jar se mayam na khwai da gi to myam na pam na ram pham ne do mayam khang do ya ro ga ti happy haijage andro parking da gi kitang haidaraga eastern ground manakta Eastern ground manakta Ras Gopal Hotel na khichi ju phangmane ayuk pung kaya ngan ma dagi hanga pung 10 bok tang hange ha mo gi se aduna ayukta hoja sin ti kai ba hadi namit leite ba adura dum ngasi ju tak talor yene ba aduna nan ta ha no ma I am to try to you Mang chẳng ngồi cái đồ chơi là để mang phải không đâu ta rồi Singari sina kanone kungba uchekon khunau delaiba manglemba hidam moigi ngai product ne mayam se dum khabad khangnaramani dum hawbane khoi sit dum sai tawrani khangaba sorry I need makhin Giang hao ba se te mona te maroi kasal handaba tapta na maroi mulan bagi chang adu bu chungra dum hao sillo mix spices hapage si se sponsor tawpa video bu dina te du su hapage bu kasum oh na bagi
ꯆꯧ ꯍꯥꯏꯔꯔꯣꯏꯀꯣ ꯊꯥꯎ ꯉꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯗ ꯍꯥꯞꯆꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯧꯒ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗ꯭ꯔꯦ ꯁꯤꯗꯩꯗꯤ ꯂꯣꯏ ꯍꯥꯞ ꯌꯥꯔꯛꯑꯅꯤ ꯄꯥꯈꯣꯟꯒ ꯐꯗꯤꯒꯣꯝꯒꯗꯤ ꯂꯥꯁꯇ ꯊꯥꯛ ꯌꯥꯔꯅꯤ ꯍꯋꯥꯏꯖꯥꯔ ꯍꯥꯞꯄ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯃꯦꯟ ꯀꯩꯅꯣꯁꯦ ꯂꯥꯛꯇꯧꯔꯦ ꯍꯧꯖꯤꯛ ꯀꯤꯡ ꯑꯣꯐ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯇꯥꯔꯗꯤ ꯁꯤꯅꯤꯀꯣ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯁꯤ ꯑꯃꯨꯛ ꯀꯥꯎꯍꯧꯅꯤ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯀꯩ ꯅꯃ ꯇꯦꯁ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕ꯭ꯔꯣ ꯁꯤꯜꯂꯨꯞ ꯃꯤꯛꯁ ꯁ꯭ꯄꯥꯏꯁꯦꯁ ꯍꯥꯞꯄꯒꯦ ꯁꯤꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯁꯨ ꯍꯥꯞꯄꯒꯦꯕꯀꯣ ꯁꯨꯝ ꯍꯥꯎꯅꯕꯒꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯠ ꯂꯣꯏꯁꯜꯂꯁꯦ ꯌꯥꯝ ꯁꯥꯡꯍꯟꯗꯕꯤꯗ ꯑꯩꯈꯣꯏ ꯍꯋꯥꯏꯖꯥꯔꯁꯦ ꯀꯩꯅꯣꯁꯦ ꯀꯤꯡ ꯑꯣꯐ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯇꯥꯔꯗꯤ ꯁꯤꯅꯤꯀꯣ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯁꯤ ꯑꯃꯨꯛ ꯀꯥꯎꯍꯧꯅꯤ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯕꯤꯆꯥ ꯄꯦꯜꯍꯜꯂꯒꯦ ꯍꯋꯥꯏꯖꯥꯔꯁꯦ ꯇꯞꯇ ꯍꯥꯞꯆꯜꯂꯒ ꯑꯩꯅ ꯀꯩꯅꯣꯒꯁꯦ ꯄꯦꯡꯕꯥꯒꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯇꯥꯎꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯟꯅꯅ ꯋꯦꯗꯔꯁꯤꯒ ꯆꯒꯦꯝꯄꯣꯝꯕꯒ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯑꯃꯁꯦ ꯉꯥꯏꯂꯤꯁꯤꯉꯣ ꯈꯨꯠ ꯇꯤꯡꯊꯣꯛꯑ ꯉꯥꯏꯔꯦꯕ ꯂꯧꯊꯣꯛꯏ ꯇꯦꯁ ꯇꯧꯔꯒꯦꯅ ꯈꯥꯡꯉꯝꯗ꯭ꯔꯦꯃꯤ ꯑꯉꯥꯡꯁꯦ ꯇꯦꯁ ꯇꯧꯍꯜꯂꯒꯦ ꯊꯨꯝ ꯌꯥꯔꯕ ꯆꯥꯔꯁꯦ ꯊꯨꯝ ꯌꯥꯔꯕ ꯑꯁ ꯆꯥꯔꯁꯤ ꯌꯥꯎꯔꯦ ꯀꯔꯤꯁꯦ ꯇꯧ ꯉꯝꯗ꯭ꯔꯦꯕ ꯁꯤꯅꯦ ꯉꯁꯥꯏꯗ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯝꯇ ꯆꯥꯗꯕꯤ ꯉꯥꯏꯔꯤꯁꯦ ꯁꯤꯅꯦ ꯂꯩ ꯑꯃꯨꯛ ꯄꯣꯛꯀꯅꯤ ꯌꯥꯔꯕꯣ ꯂꯩ ꯑꯃꯨꯛ ꯁꯥꯗ꯭ꯔꯣ ꯂꯩ ꯄꯣꯛꯇ꯭ꯔꯥꯕꯤ ꯀꯥꯏ ꯅꯪꯕꯣ ꯄꯣꯛꯇꯣꯏꯅꯣ ꯆꯥꯅꯤꯡꯉꯕ ꯆꯞ ꯆꯥꯔꯦ ꯆꯥꯔꯦ ꯆꯞ ꯃꯣꯔꯣꯛ ꯆꯥꯏꯌꯦ ꯆꯞ ꯆꯥꯔꯦ ꯑꯗꯣ ꯅꯪ ꯑꯩ ꯃꯥꯟꯗꯦ ꯊꯣꯡꯕ ꯑꯗꯣ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯆꯥ ꯑꯩꯅ ꯁꯤꯡꯖꯨ ꯇꯧꯔꯒꯦ ꯊꯨꯝꯗꯨꯝ ꯉꯥꯛꯊꯣꯛꯈꯤꯗꯅ ꯑꯩ ꯊꯨꯝ ꯌꯥꯛꯄ ꯆꯪꯈꯤꯁꯦ ꯁꯤꯡꯖꯨꯗꯤ ꯄꯥꯝꯖꯈ꯭ꯔꯕ ꯑꯩꯁꯨ ꯏꯕꯦꯝꯃ ꯑꯗꯨꯅꯕꯨ ꯁꯤꯡꯖꯨꯒꯤ ꯕ꯭ꯂꯣꯛ ꯅꯝꯃꯤꯗꯨꯅꯦ ꯅꯍꯥꯟꯃꯨꯛ ꯅꯪ ꯌꯦꯡꯉꯕ ꯑꯩ ꯁꯤꯡꯖꯨ ꯅꯝꯕꯩꯗꯣ ꯑꯁ ꯑꯩꯅ ꯁꯤꯡꯖꯨ ꯄꯥꯝꯕꯩ ꯖꯥꯠꯁꯦ ꯑꯗꯨ ꯑꯩꯅ ꯁꯤꯡꯖꯨ ꯌꯣꯟꯕꯤꯁꯤꯡꯗꯣ ꯂꯣꯏ ꯅꯝꯒꯦꯅ ꯍꯧꯖꯤꯛ ꯆꯒꯦꯝꯄꯣꯝꯕ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯀꯩꯀꯥ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯁꯥꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯇꯔꯄꯟ ꯎꯁꯣꯞꯀꯤ ꯍꯥꯏꯗꯤ ꯂꯥꯁ ꯗꯦꯒꯤ ꯎꯁꯣꯞꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯁꯤꯗ ꯂꯥꯏꯒꯤ ꯁꯤꯗꯥꯗ ꯈꯔ ꯀꯠꯄꯗꯣ ꯑꯗꯨꯒꯤꯁꯨ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏ ꯏꯆꯦꯃꯅ ꯑꯗꯨꯒꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯔꯒꯦ ꯑꯗꯣ ꯆꯥꯕꯃꯛꯇꯤ ꯎꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯃꯛꯇꯤ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯅ ꯑꯃꯨꯛ ꯂꯣꯏꯗꯦ ꯁꯤ ꯆꯥꯕ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯊꯛꯇ ꯏꯁꯩ ꯃꯇꯦꯛ ꯑꯃꯨꯛ ꯁꯛꯂꯛꯈꯤꯒꯦ ꯏꯁꯩ ꯉꯪꯗꯕ ꯀꯨꯏꯔꯦ ꯌꯥꯔꯤꯕ ꯌꯦꯡꯈꯤꯒꯦ ꯕꯤꯖꯥꯏꯕꯥꯅꯤ ꯃꯥꯁꯨ ꯁꯥꯟꯅꯩ